Online Manipuri nungthilgi pau yengbiriba pumnamak puthoi laisramna khurumjari ahanbada maruiba pau Aramba Tengol gi Luchingpurel Korounganba Khumangi update gi lokhocherake Aramba Tengol gi athauba pari pumnama aikoi hauzik Hera Chandra gi saklon lauduna aikoi gi isagi imungdagi iche inau sagai natai lekai khuldagi hauduna iraibak ifuruk ki wari saba matam oire maitai furupo atamnana muthatnaba honarakliba drugs amadi igi pal thugainaba honarakliba pumnamak aikoi thengnaba matam oire wari saba matam oire Indiana divide and rule policy sanabadagi Manipuri ngasigi phibam asi yoroklibani AIMS Apunbar irepaki mahairoi Sinpanglup AIMS na sinduna state ki thakta pangthokhiba tararak suba lamyanba hizam irabot ningsing essay writing competition 2024 gi makok mathang takraba mahairoi singna mana yengthokre Kwaithel Bazar laiba AIMS ki head office cha Board of Secondary Education Manipur Bosem ki chairman Akham Joy Kumar na thoiba mithung AIMS ki president oinam Nikersnana Thoromapu AIMS ki chief advisor Puyam Joy Ikalgi general secretary Wahengbam Luang Leima amadi Kokomigi coordinator Somrendro Thokchomna akhanaba mithung lensing oiduna pangthokhiba mana yenthokpaki thorom aduda mehairoi kya su sarugyaki thorom aduda mari lenana AIMS ki president oinam Nikersanna Paumi Singh the High Lamyan Hizam Irabot Ningsing essay writing competition asi Chahi Kudingi left na pangthoktuna lakli Chahi Sigi Oinadi ngasi mehairoi singna thengnariba Chaitheng amadi tunglam chat khunai gi damak mehairoi Aikhoigi thaudang haibasida athoi ahen tanaba si pangthokkibani category A amadi B haina khaidoktuna tha siki taraga humdoida comment school da pangthokkiba essay writing changnamnaba asida punna mehairoi chahum lomna sarugyaki maroina tungi yumbi oirakadawriba mehairoi singda maraibak maramdam nungsibagi ihul phawhannaba amadi makhoi wakhalda iraibak ifurukki damak kari ithil phawbagi haibadu khangdoknaba wakhalona competition asi pangthokpani haiki mangna hai haukiba chahi kayadagi hauna thokliba issue kayana maram oiraga lamdam sigi mehairoi singnam pungfana mahai masing tamba fangdana lakli thokliba thodok wathok singi waroisin ama fawba pungfana loisinna namsinduna thamba khunai ama oiri Manipur na ngasigi phibam yorakliba asi Indiana awang nongpok state singda lairiba furup singbu namthanaba divide and rule policy chahanabadagini haina lawi aikoi masel gi marakta ngangna hunariba asi karigino kanana ohelakpano haibasisu nainaba chungani tungi mirolda khunai asigi chanalon amadi phijet chakcha ningthina khanganduna makhoina lawgadaba thodang karino haibadu khanganba changi haiki Chahi sigi oina pangthokkiba essay writing competition adugi class 6 chagin 10 fawbagi category A da makok mathang takraba mahairoi sing amadi bonafide mahairoi khudingmangna sarugyakiba category B da makok mathang takraba mahairoi singda certificate memento amadi selgi mana lanthok tuna pukning su thawatki Enga asina amatoibagi pangal sagatpagi mahutta furup maselgi marakta khaibung tahana bhona duna laire CPIM gi kunsuba Imphal City Conference ngasi Sagolban Salam Lekaida party ki luchingba sing sarugyaduna pangthokre Veteran Communist Saikom Jugol amasung Dr. Ras Kumar Sana Zawbana Presidium member sing oiduna pangthokkiba CPIM kungi suba Imphal City Conference aduda Imphal City manungda laiba party ki mihut sing sarugyaki thoram aduda wa ngangladuna CPIM Manipur gi secretary Khetri Mayum Santana phongdokkibada Hauzik lairiba Manipur gi lenga asina Manipur miyam gi apunba amasung amatoiba pangal ama sagatpagi mahuta ethnic kangbu amaga gi marakta nungsi nahandaba honaduna lairi haina maral sikhi asiguma fibam masida Manipur gi apunba lingjel amasung amatoiba mapangal kangkhadhannabagi miyam gi panthung phanganba pambagi mathau hamnaba aikoina party gi law ningthina sijannagadabani masina Manipur asi kanba ngamgani haiki party asigi state secretariat member Sarat Salamna phongdokkibada Manipur gi Hauziki Rajniti gi fibam asi maru fangna sokjilaklabana masibu kannaba Manipur gi laikai khudingmakta maru oina Imphal gi khungang khudingmakta miyam gi mayokta leiba lenga asigi machat sing khangangadabani amadi madudagi mai iglabasing party amasung masigi mass friends sing da chingsinduna miyam gi ihau saganaba matam oire haiki conference asina member tarit na saba CPIM Imphal City Committee ama semduna Khetri Mayum Sopen Singbu secretary oina yetna balaitena khanki editorial kalamo kala pawdai lo hocharake geopolitics proxy war bu kanglok ki irang oina uhanaba honaba
Manipur lengakta yauba Kuki MLA tarana separate administration ki demand tawduna landariba Kuki terrorist singa punna chaminaduna war crime sathaduna midai miyamgi mathakta lan chathai haiba khanglabasu lengaki maikaidagi makhoigi mathakta logi oiba thabak lokhatpa leitribasi kari maramgino haibasigi paukhum lengakna miyamda khangalu illegal migrant chin Kuki jo narco terrorist singna mamang chahi 2023 ki May 3 dagi midai miyamgi mathakta atamna landaduna mihan mipun chathariba seda mapal lamgi khut yawi haibasi Indian Mayailemda lengak lon gi chukli pariba BJP gi Narendra Modi na luchingba ND lengak ki luchingba singna khanglabasu khangsinna dabagi maram ama leifam thui state aseda lengak lon gi chukli pariba BJP gi nongthombam birena luchingba chungsinna ba lengak ki luchingba singna thokliba irang asi mapalang gi khut yawi haina larabasu makhoi gi Delhi Mapungyay da lengak lon gi chukli pariba luchingba singna irang asi Kuki amasung maitei ani gi marakta thokpa kanglum ki irang ni haina hakchina laudriba silaibak thibani Tholiba irang asida mioi chani gi mathakta sikre Kuki singna maitei singi yum amasung laisang sing pak sana mai thaba dagi lanjena rakhiba maitei lising humpu henbana relief camp ta jangja famlau duna lairi Kuki terrorist singna lanjena rakhiba maitei singna lisang sina lerakhiba yum hingkol sing khudum chansin duna thamkhre Makhoi sing asina maitai singbu maram damda lanjena handuna area domination ki thabak sing leptana chathaba galoinana makhoina khudum chankraba mafam singda maitai singna changbagi athingba thamduna ngak senbagi akan mathabak sing laukhali illegal migrant chin Kuki jo narco terrorist singna mitai miyamgi mathakta war crime sathariba sida mapalamgi afaba makhagi sophisticated oiba langi khusu khulai sing sijinnabadagi handoktuna aerial attack haibadi drone dagi bomb thadaba amadi mapangal leiba misalna chingbagi attack chathaduna miyoi kayagi punsi banganba kaya amana asopan nangbagi wathok sing lairi Fibam masi yauraba fawa India government na kangluf anigi marakta thokpa icham chamba irang oina lawriba asigi maram karigino haiba tarabadi Kuki singbu India government na khulai oina sijinnaduna proxy war channa halikibra haibasini India government na masagi state Manipur miyamgi mathakta Kuki terrorist singbu karigidamak khuneki lan chathalibano haibasigi matangda akhang ahei singna yamna toina nainaba wafam oiri Amaromda Manipur miyamgi mathakta landarakliba asida mapal leibak USA China Pakistan amadi Bangladesh na chingbagi khut yawi haiba wafam leiriba asida India government gi maikaidagi lan asida mapalamgi khut yawde hairibasi kari maramgino irang asi Kuki amasung maitei anigi marakta thokpa kanglufki irangni wathok asigi warasin purangna bahonari haiduna loikham naidaba wathok oihanduna thamliba asisu lan asigi marumda aronba politics ama chathabagira haibada haiman bathoklaroi Mapal lamgi leibak singbu oiro India gi leibak singbu oiro thokliba Manipur gi irang asi geopolitics amadi proxy war ga mari leinei haiba asi madi kakpa yadaba chumlaba wafam amani lan gi thangpham maitei miyamna ohenna bahona bagi thawong chathaduna loikham naidaba wathok ohenna basinba oirabadi madu tahoidaba amadi khwaidagi chawba leibak thibani lawi Tha tara taren mapung faraba irang asigi waroisin purangna bahona bada manung lenbagi thawong chathaduna Kuki maitei amasung Nagagi MLA Singh Delhi da kauraga wari sanabagi thabak chatkhrabasu warisin purangna mami tamdana leiri wathok asigi warisin purangna bahona bada central government ki khuta leidaba nate lamhen tuhen ba Kuki singna makha tana nongmai kapa mihan mipun amata jathaba yaroi haibagi ahakbo warning piba matamda Kuki singna karisu tawba ngamloi central government na cheksin wafam asi thambagi mahut manung lenba mawongi thawongda warisin purangna bahona ri haiba mawong sida chathaduna leirabadi irang asigi warisin purangna bagi mami uba phangrabadi lan gi chaitheng nangliba miyamgi maikaidagi landarakliba sing laksen nabagi firef lorok pathoklabadi hena misi mina yawba wathok oirakpa matamda madugi thaudang kanana pugadawribage haibasini